अहानबद मरोबे पाउ थमजरी मणिपुर दा सही किया गे ममांगदगे लालोबसिंग सथरकपा थबक थोरम कियाना लमदम मसिगी सेनमिलोन खकनतना सखोट खोंथांगदा थिंथानबनि हाइना मणिपुर की गवर्नर डॉक्टर नाजमा हेप्तुलाना मराल सिखरे UNC na sinduna naga taba singi district marida rally chatnaba amadi akhanaba assembly gi mifamda naga MLA sing saruk yadanaba warep lawkhre Center na CIB pass tawna honarak labasu CPI Manipur State Council na akan mamongda masi pass tawna honagani haina CPI Manipur State Council gi Assistant Secretary M Joy Kumar Luang na haikrai Bipung khuding da lebak lehau kan bai basi tawphadraba thodang amani haina Agriculture Commissioner M Joy na phongdokrai Amadi lamjingba group na sindu nangase Classic Hotel da ahanba annual Women Employment lising ni tramapan pangthokrai Kurumjari Times of Manipur News ing bribising butaram nokjari hojing miam da pau sandong na pijari Manipur da sahi kya ge mamangdage lalobasing na satharakpa thabak thoram kyana lamdam asigi selon khangnatana sakhot khongthang da Indhan bani haina Manipur ki Governor Dr. Nazma Heptulana phongdokre wafam asing ase konung mamangda leiba City Convention Center da Assam Rifles na sinduna changing security paradigm in Northeast implications and imperatives haiba theme da pangthokpa Northeast seminar hogdokpagi thoromda athoiba mingthulen gi oiba warol pireduna Dr. Nazma Heptulana phongdokhibani mana makha taraduna lamdam asida security forcing na lokhalak liba section thorang sing thaganingai ni adubo India pumbagi oina yenglakpada Northeast ki state sing asida Atopa country singa tainaba boundary singa si section dabana drug amadi tuan ba ain yadaba khuchu khlai singi lalonpham lambi amasu oire Northeast state sing sida ain yadaba laloba kya amadi India government ka su tawnaduna leiriba lalholup kya na misam da ken khanganba sel khaiba security forcing da attack tawbi sang hanadage khara hanthare hairebasu hojiksu adamak sathari maramasina Northeast State Singda Leriva Security Forcing ge thodang yamna chawi amadi State Sing asida leriva mapung fana yingsin bidraba international border sing asina leihaliva issue sing asida ngasigi seminar asina lengakta tohoningba thabak thoram sing khangdoktuna Northeast State Sing asigi kananaba thabak thoram sing paikhanaba puna honaminasi haike and police personnel imposing bans and boycotts and are indulging in kidnapping, extortion from the public, government deploys NGOs, etc. They boycott national functions and are anti-people, anti-government and anti-national. The state has been enduring the ill effects of the insurgency, which is disrupting the social harmony of the state and is also having an adverse impact on the economic development of the state. United Naga Council UNC gi makhada Manipur gi Singki district marida tha sigi taratreta Indo-Naga Peace Accord ki aroiba warushin pur o haiba takseleduna rally chanaba amadi tha sigi 19 da pangtokudariba akhanabe assembly gi mifamda Naga MLA singna saruk yadanaba warip lawkre hairi Newmai News Network ki report amagi matungina haukiba sagol sen numita senapati da leiba United Naga Council UNC gi office ta pangthokiba presidential council gi mifamna mathaki warip singa si lawkibani hairi Pausin hai thasigi taratreta Naga singna tariba Chingi district marida ayuk pung 13 taba matamdagi chap manana rally chatpa haina su lepna ke hari Union Home Minister Amit Shah na Manipur da CAB na sogaloi haina thajaba piraklabasu bill asi pass tawdana va lepa leitana khongjang sangsingani haina CPI Manipur State Council ge Assistant Secretary M Joy Kumar Luang na haike haukiva December 3 da all political party amadi main pack ki mihut kharaga Union Home Minister Amit Shah ga unaduna CAB asibu pass tawbada Manipur da sogaloi haina thajaba kya piraklabasu bill asi pass tawdana ba akan mamong da oppose tawi haike bill asi pass tawbada soidana Manipur miyam amadi Bharat asi awaba tagani CPI na hanadagi taksinduna lakliba bill asibu withdraw tobiyo hainasu Union Home Minister da memorandum amasu pishin kiba laikre hairi Hindu di oiba adu masing du som da soidana si busy head pass tawi loina loina sangsalakata ba madugi awa mayam se ko thengnarani haiba sidagi nungai taba amaga loina na
ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯁ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯃꯦꯃꯣꯔꯦꯟꯗꯝ ꯄꯨꯔ ꯆꯠꯂꯤ ꯑꯇꯣꯞꯄ ꯄꯥꯔꯇꯤꯁꯤꯡꯒꯤ ꯑꯃꯁꯨꯡ CSOꯒꯤ ꯄꯨꯕ ꯅꯠꯇꯦ ꯃꯈꯣꯏꯒꯤꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯁ ꯄꯥꯔꯇꯤꯒꯤ ꯂꯩꯔꯤꯕ ꯗꯥꯕꯤꯁꯤꯡꯁꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩ ꯏꯁꯥꯃꯛꯅ ꯃꯁꯥꯗ ꯆꯪꯁꯤꯜꯂꯒ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯃꯁꯤ ꯂꯧꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯤ ꯁꯣꯏꯗꯅ ꯋꯤꯗ꯭ꯔꯣ ꯇꯧꯕꯤꯌꯨ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯣꯏ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯦꯃꯣꯔꯦꯟꯗꯝꯁꯦ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗ ꯇꯛꯁꯜꯂꯒ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯁ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯣꯜꯋꯦꯁ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯉꯣꯟꯗ ꯇꯛꯁꯜꯂꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯒꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯜ ꯁꯣꯇꯤꯟ ꯀꯨꯃꯥꯔꯅ ꯕꯤꯜ ꯑꯁꯤ ꯑꯦꯟꯇꯤ ꯁꯦꯀꯨꯂꯔ ꯑꯃꯗꯤ ꯑꯦꯟꯇꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅꯗꯒꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯐꯣꯔꯦꯅꯔ ꯑꯃꯗꯤ ꯃꯤꯇꯣꯞ ꯂꯥꯛ ꯀꯌꯥ ꯂꯩꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯀꯦꯞ ꯄꯥꯁ ꯇꯧꯔꯛꯂꯕꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯋꯥꯕ ꯀꯌꯥꯅ ꯊꯜꯂꯒꯅꯤ ꯍꯥꯏꯈꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦ ꯂꯩꯄꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯏꯁꯨ ꯀꯌꯥ ꯈꯟꯅꯕꯝꯅꯦ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯗ ꯌꯥꯝ ꯊꯧꯋꯥ ꯁꯥꯗꯕꯁꯦ ꯃꯁꯤ ꯍꯟꯗꯣꯛꯀꯗꯕꯅꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 10 ꯐꯥꯎꯕꯗ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯀꯧꯔꯒ ꯃꯗꯨꯅ ꯚꯥꯔꯠꯀꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯑꯩꯈꯣꯏ ꯁꯦꯕꯤ ꯌꯥꯗꯦ ꯁꯦꯕꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯁꯤ ꯄꯥꯁ ꯇꯧꯔꯦ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠꯁꯤꯗꯩꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯂꯣꯖ ꯀꯌꯥ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯃꯗꯨꯅ ꯁ꯭ꯇꯦꯠꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛ ꯑꯅꯤ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯀꯌꯥ ꯂꯩꯔꯦ ꯃꯗꯨ ꯌꯥꯔꯣꯏꯒ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯦꯟꯇꯔꯗ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯋꯥꯔꯦꯞ ꯂꯧꯔꯒ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯄꯤꯒꯗꯕꯅꯦꯕ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯀꯜꯂꯕ ꯏꯍꯧ ꯀꯌా ꯑꯃ ꯃꯗꯨꯇꯅ ꯂꯩꯄꯥꯛ ꯑꯁꯦ ꯀꯟꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯧꯖꯩ ꯅꯕꯥꯔꯠ ꯃꯅꯤꯄꯨꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯑꯦꯗꯚꯦꯟꯆꯔ ꯑꯦꯟड ꯃꯥꯎꯟꯇꯦꯟ ꯕꯥꯏꯀꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯉꯥꯛꯂꯣꯛꯄꯤꯗꯨꯅ ꯗꯤ ꯒ꯭ꯔꯤꯟ ꯐꯥꯎꯟꯗꯦꯁꯟ ꯑꯃꯗꯤ ꯐꯥꯔꯃꯔꯁ ꯀ꯭ꯂꯕ ꯀꯩꯅꯧꯅ ꯁꯤꯟꯗꯨꯅ ꯋꯥꯔꯜꯗ ꯁꯣꯏꯜ ꯗꯦ 2018ꯒ ꯃꯔꯤ ꯂꯩꯅꯅ ꯁꯥꯏꯀꯜ ꯔꯦꯂꯤ ꯑꯃ ꯆꯠꯈ꯭ꯔꯦ ꯀꯪꯂꯥ ꯁꯅꯊꯣꯡꯗꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯀꯃꯤꯁꯅꯔ M. ꯖꯣꯏꯅ ꯂꯝꯊꯥꯈꯤꯕ ꯁꯥꯏꯀꯜ ꯔꯦꯂꯤ ꯑꯗꯨ ꯀꯩꯅꯧ ꯌꯧꯔꯕ ꯃꯇꯨꯡ ꯀꯩꯅꯧ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯣꯐꯤꯁꯇ ꯀꯟꯖꯔቬꯁꯟ ꯑꯣꯐ ꯁꯣꯏꯜ ꯍꯥꯏꯕ ꯍꯤꯔꯝꯗ ꯈꯟꯅ ꯅꯩꯅꯕ ꯑꯃ ꯄꯥꯡꯊꯣꯛꯈꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯀꯃꯤꯁꯅꯔ M. ꯖꯣꯏꯅ ꯔꯦꯂꯤ ꯂꯝꯊꯥꯕꯒ ꯃꯔꯤ ꯂꯩꯅꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯋꯥꯔꯜꯗ ꯁꯣꯏꯜ ꯗꯦ ꯑꯁꯤ ꯇꯣꯞ ꯁꯣꯏꯜꯏꯔꯣꯖꯟ ꯁꯦꯐ ꯑꯋꯥꯔ ꯐ꯭ꯌꯨꯆꯔ ꯍꯥꯏꯕ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯄꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯀꯟꯕ ꯍꯥꯏꯕꯁꯤ ꯇꯧꯐꯗ꯭ꯔꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯍꯥꯏꯈꯤ ꯁꯣꯏꯜꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯑꯁꯤꯒꯤ ꯀꯟꯅꯕ ꯐꯒꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯗꯤꯐꯔꯦꯟ ꯋꯥꯛꯁ ꯑꯣꯐ ꯂꯥꯏꯐꯇ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯐꯥꯔꯃꯔ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯗꯤꯡꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯋꯥꯔꯜꯗ ꯁꯣꯏꯜ ꯗꯦꯒꯤ ꯊꯤꯝ ꯑꯁꯤꯕꯨ ꯐꯖꯅ ꯋꯥꯍꯟꯊꯣꯛ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯀ꯭ꯂꯥꯁꯤꯛ ꯍꯣꯇꯦꯜꯗ ꯑꯍꯥꯟꯕ ꯑꯦꯅꯨꯑꯦꯜ ꯋꯤꯃꯦꯟ ꯏꯝꯄ꯭ꯂꯣꯌꯤ ꯃꯤꯠ 2018ꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞꯀꯤ ꯆꯤꯌꯔꯃꯦꯟ ꯁꯅꯁꯝ ꯖꯦꯀꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯋꯥꯏꯈꯣꯝ ꯍꯦꯔꯣꯖꯤꯠ ꯑꯃꯗꯤ ꯑꯇꯩ ꯗꯤꯔꯦꯛꯇꯔꯁꯤꯡ ꯃꯨꯇꯨꯝ ꯕꯥꯏꯔꯣꯟ ꯃꯨꯇꯨꯝ ꯔꯥꯀꯦꯁ ꯁꯂꯥꯝ ꯑꯁꯣꯛ ꯑꯃꯗꯤ ꯂꯩꯃꯄꯣꯛꯄꯝ ꯃꯥꯂꯦꯝ ꯉꯥꯟꯕ ꯃꯩꯇꯩꯅ ꯃꯊꯪꯁꯤꯅ ꯆꯤꯐ ꯒꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯈꯤ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯌꯨꯅꯤꯠꯁꯤꯡꯗ ꯊꯕꯛ ꯇꯧꯔꯤꯕ ꯅꯨꯄꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯅꯨꯄꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯑꯍꯦꯟꯕ ꯁꯛꯇꯤ ꯄꯤꯕ ꯌꯥꯎꯅ ꯋꯥꯐꯝ ꯀꯌꯥ ꯈꯟꯅ ꯅꯩꯅꯈꯤ ꯑꯁꯤꯒꯤ ꯋꯨꯃꯦꯟ ꯍꯥꯏꯗꯤ ꯐꯥꯔꯁ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯍꯥꯏꯇꯥꯔꯦꯀꯣ ꯋꯨꯃꯦꯟꯒꯤ ꯑꯣꯏꯕ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠꯁꯦ ꯃꯊꯪ ꯂꯥꯛꯄ ꯆꯍꯤꯗꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯅ ꯁꯥꯡꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯦꯟꯗ ꯌꯥꯝ ꯑꯦꯟꯇꯔꯇꯦꯅꯤꯡ ꯑꯣꯏꯕ ꯄ꯭ꯂꯁ ꯍꯥꯏꯗꯤ ꯑꯦꯟꯀꯔꯦꯖꯤꯡ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯌꯥꯕ ꯑꯦꯝꯄ꯭ꯂꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯦꯝꯄ꯭ꯂꯣꯏ ꯑꯃꯈꯛ ꯈꯟꯒꯠꯂꯦ ꯑꯗꯣ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯍꯥꯏꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯗꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯇꯤꯝꯗꯁꯨ ꯍꯥꯏꯗꯤ ꯃꯤꯁꯤꯡ 2-3 ꯁꯨꯍꯟꯅꯉꯥꯏ ꯄꯥꯟꯗꯝꯁꯨ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯍꯥꯏꯔꯒ ꯑꯩ ꯇꯦꯟꯁꯤꯟꯖꯒꯦ ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯝꯇꯪ ꯂꯧꯃꯤꯟꯅꯁꯤ Your favorite satellite channel Times of Manipur TOMTV is now on Airtel Digital TV on channel number 646. Private Sports Academy Guwahati na All Manipur Football Association Yamakada Khuman Lampakta Lakliba December tang taritagi taramathoy fauba training cum trial selection pangthok jaragani 2020 session gi oina class 3 dagi 8 fauba gi manungda leiba singna fazana sanana bagi damak amadi lairik ningthina tamna bagi damak Private Sports Academy da lengsin biro Private Sports Academy Guwahati gi Manipur branch gi oina haiba sanaroi singa se logjagani loinana chahi tara nipal dagi kulhumdoi fauba gi professional football player kontra logjagani thagi salary lising manga dagi kontra fauba pigani akupa moral gidama contact tobiu 7005235638 natraga akhagi email abumcha542@gmail.com Admission Notice 2020
Heritage Convent, Oripok Bachaspati Laikai and Naramthong Kulem Laikai, Imphal, Manipur. Admission open for preparatory, nursery and KG. Minimum age for preparatory 3+ years, for nursery 4+ years, for KG 5+ years as on 1st of April 2020. Application form available from the school office at Heritage Convent Campus 1 at Oripok Bachaspati Laikai on 8th of December, Sunday 2019, between 10 a.m. and 2 p.m. Choosing the right school for your child is one of the most important decisions you will make in your child's life. Come, be a part of the Heritage family. Prospectus will be issued against production of birth certificate. For further details, please contact Heritage Convent. Stop soil erosion, safe future highway hiramdang asi ICAR Research Complex North East Hill Region Manipur Center Imphal Auditorium the World Soil Day gi palan thorum pangthokre. Tormadu the chief guest oina saruk yakiba Horticulture and Soil Conservation Government of Manipur gi Commissioner M Harikrishna Singh na lebak lehau fagathanaba veterinary gi asoba thodang leiribani. Mathang sahidadi asigumba palan thorum asi pangthokpada agriculture horticulture gi thomi sing saruk yaminaduna punna thorum pangthokminaningbagi apambo afung kaya phongdokhe. Ngasi ayuk Irilbung Police Station gi manung chanba Kairawang Khemgi ngarian singgi mafam amada mioi amagi saru polang ama taduna leiramle saru polang adu singda sing chanba satpa mioi singna thengarakibani khudakta police ta pau pirba matung police amadi forensic science ke kangbu laktuna yengsilba matungda lokhalaga Janims ki miren singda thamkhrai asiba haksang adu saru polang ngakta oirambana nupan pira haiba khangbangam ngasi ayuk hobam marak kangjam lekai Leiva Advocate and Ibosogi Mayungi, Matak Tangba, first floor the Leiva, Semberge Kama from Kangdan Horpa, Maina Sacre, May Sakwaduda, Mamal Yamnaba Lyric Sing Yauna, Potsekia, Amangata Tokre, Lekai Miam, Amadi, Manipur Fire Service Ki Kambuna, Maikan Bigitabak Sataki. Imphal More Lambi Paringi, Kudeng Tavida Leva, Assam Rifles ki Kambuna Ngarang More Dage, Imphal Tamna Thorakpa, Sweep Car Amada Puduna Lakpa WY tablet listing ni Puga Konana, Mia Ama Fagapangam Cray, Farba Miadu, Tawal Moijing, Wang Matabatagi, Muhammad Amar Sahakawe, Pagalava WY Sting Adu, Chaurakna, Lupa Kro Tarani Toyong Gimambal Oigini Hairi. Nakalamurom da Senapati District Police ki SP Pradip ki Media Makada, NAV NCV, Forest Department Amadi, SDO Senapati gi Apun Bakangbuna Senapati District ki Tafo Kuki Khul Amadi Tafo Naga Khul gi Lam Ekar Chamarom da Tharamba Popi Pambi Sing Yantatuna Manghan Krai Thokdok aduga mari lenena tuan ba FIR ani lokat kre hairi Special Judge Pokso Imphal is Maibam Manoj Kumar Nangasi Pokso Eki Section Taruki Makhada Muhammad Basir Ahmad Pu Sahi Nauri Binipi Masa Amapu Kumjali Singani Taramari da Jun Tarada Izet Manghan Kivaga Mari Lenena convict Pikray. Makata na Mahaki sentence sharing Tasiki Tareta Satakava, Luenena, Mawanda Pigadaba, Dandi Singh, Lautologani Hari. Ketri May Lekai Dege, Lakidraba Muhammad Iboyamagi Masanupa Muhammad Basir Ahmad Sahi Kunipan, Kes Asiga Mari Lenena, Bel Piru Matung, Amukana Farga, Manipur Central Jail da Tamlakibani. Community Health Officer, Health and Wellness Center, Awang Wavugai Imphal, na Leiriva, Chingmerong Dege, Maibam Ranita Devida, National Florence Nightingale Nurse Award Lisingani Tramapan Piduna Ikai Kumnakre. Ngasi Deligi began Baban the Pangtopa, Singlam Lava Toramamada Award as Piduna Ikai Kumnakibani. Toramadu Union Health Minister Dr. Harshvardhan Singh, Minister of State Health Asuni Kumar Chaubesu Saruya K. Award Asi Ranita Asi Nurse Amoina, Katupagalena, Anabasingi Sevato Wamadi, Mato Puning Chang Topidamak, Bar Sarkarna, Mahakpu Sakangboina Award Asi Kusina Kibani.
ngarang nungthilgi pung ohumgi pawda Bharat ki Union Home Minister Amit Shah na CAB na Manipur da sohanba thorang sungsoi soidana laukhatkani haibagi thajaba pikre haina pakiba pawadu CAB na Manipur da sohandana ba thorang sungsoi soidana laukhatkani haibagi thajaba pirakle haina pagadabani madugidamak miyamna ngakpigani Hojik sayatnaba issue ama oiriba Citizenship Amendment Bill CAB gi mayokta ngasi Guwahati gi Dispur Last Gate Assam gi mapangal kalabalup Krisak Mukti Sangram Samiti na wakat kongjang sangsin kray. Bill asina awang poklamdamda chawna solakpa yabagi akiba laibana bill asi pass taw amadi chanhan ba yaroi haina Kendra Sarkar gi mathakta lup asina akan ba kholaw kaya laukray. Bill asi chanhan bagi mayokta awang poklamdam gi lup khudimakna amata oina khusamnaduna Kendra Sarkar gi mathakta akan ba sapu pinabagi kongjang sangsin minasi haina su lup asigi lusingba akhil gogoina miyamda haijakray. Panbe abadi December ki mapanda bill asi Lok Sabha da aduga December 10 da Rajya Sabha da pukhalaba yabagi thajaba leire hairi. You must know that KF is an unconstitutional, illegal, immoral and communal bill which is anti-constitutional. So the people of Assam are opposing this this Citizenship Amendment Bill. We welcome to the steps of Manipuri people. We are seeing that the Manipuri people is also opposing this unconstitutional bill. We welcome the Manipuri people and we welcome all the northeastern people who are opposing this unconstitutional, communal and illegal bill. The people of Assam are opposing tooth and nail this bill. We are opposing this bill tooth and nail. We never accept this bill. Assam rejects this Citizenship Amendment Bill. Because if this bill is accepted, at least 1,90,00,000 people will come from Bangladesh. Hindu Bengali people will come to Assam and northeastern region. And then all the demographic pattern of northeastern region will be changed forever. So people of Assam and northeastern region are opposing this bill. We must oppose this bill and we must reject this bill. Sayatnariba Citizenship Amendment Bill Parliamenta Pukhatnaba Union Cabinet na lauthokre December gi mapanamadi tarada bill asigi matangda kupna khanna nainanaba yana leiri Pawgi likhon matungina lakliba December gi mapanda bill ase Lok Sabha da aduga December 10 na Rajya Sabha da pukhalagani hai hauji phong sareba issue asina Assam yauna awang poklamnamgi miyamda mipaiba amadi serangnaba pokhanba haukre Cameraman Utpal Barugaloyna, Hamanta Marangtam, Times of Manipur, Guwahati, Assam. Pau Gimaraktan atin babrem tanggalong minese. Pakong ama chalake. Chalune. Chahi amagi plan tauge haradi. Phau pambi thabiyo. Chahi taragi plan tauge haradi. U pambi thabiyo. Chahi chamagi plan di. Ichabu afaba school da mahai tamhanbiyo. Icha kaina afaba school haidi. Lanai coaching tobugi awaba lehendaba. School du da dum changnai na coaching tohanba. Mama paga chamana na warak watembi ba. Gym, aerobic, dance, football, thangta. Mamang da 12th exam gi topper su putokraba. Khwaidagi chawba, nanba, khwaidagi phaba school. Slopeland Public School Khongjom chumabra. Chumme yam khangi ko. Yes, only Slopeland Public School Khongjom.
afternoon, ma'am. Hi. Wedding sets khara yenge. Sure, ma'am. Sigi set si anu yorokuni, ma'am. Yengbiyu. Che. Sisam phazadro. Sisam phazadro che. Yam elegance ui. Marvel Furniture na wedding season asigi oina discount up to 30% ki khudong chaw pijari. Phare to disi torsia. Oya che. Siri topsi. Sei se booking tok sinjar. Break ke matung da mayam butaram nokchari makhada pau da NSN IMG Dimapur Town Commander ni haiba mioi amagi mayum ngarang Nagaland Police yauna security force na thonglon sin bagolena sel tawkhre haire pausin hai Bharat lengak ki makhada leiriba ceasefire monitoring group na lokhalakpa khongthang gi matungina Dimapur Town Commander adugi mayum adu security force na sel tawkhibani panba yabadi ceasefire gi ground rule thugaiduna thabak tawba IMG makok thongba lusingba kya gi mayum sing mamangda sel tawkiba laikhrabani Union Minister of State in charge for Tourism and Culture Prahlad Singh Patel na Kohima gi Kisama Village ta sathariba Hornbill Festival da ngarang saruk yakre Center Government na Naga culture amadi tradition chakhan hanaba honabada mateng pangani haikre Sudan gi Khartoum area gi Bari da leiba ceramic factory da LPG tanker ma pokharak gi thodokta factory du da thabak tawba Bharat macha 18 yauna mioi kunhumdoi sire mioi chama kontra henbana asopa nangkhre laibak thireba thodok asi haukiba leba popa namita thokibani Khartoum gi Indian mission dagi fangba paugi matunginadi thodok aduda factory aduda thabak tawba Bharat macha 13 hojik mafam khangdana leiri thodok aduda laikhidraba mioi sing adugi marakta mioi kharadi ma yauna hakchangi saruksing maina sakhibana maram oiraga masa khangdokpa ngamdana leiri thodok adu Bharat ki Prime Minister na mahake Twitter da nuaitaba phongdokre External Affairs Minister Dr. S. Jaisankar na Khartoum Indian Ambassador kupna yengsin binabasu khangan khre hairi Hoje amuk sanabagi pau phongbigani Thasigi taruktagi mapan fauba Asian Track and Turf Federation ATTF na sinduna Thailand gi Kurkhet ta fangthokadaba International Veteran Football Championship ta Bharat ki mahut sinduna saruk yagadaba footballer taramathoina saba Manipur team ngasi nungthil Imphal thadokre India gi team asina ahanba oina USA ga thasigi tareta thengneragani aduga anisuba match tana mathangi numita Thailand ga thengneragani Manipur gi team adubu lusingkiba team manager Yendrembam Kiranna Manipur gi itiasa lamdam masigi veteran football sanaroi singna international gi tournament ta saruk yabasi ahanbani Mafam iram da mastadi koi players sing asidi especially veteran ka tanatana any state section khuding makta ngasi iram da Manipur si India gi manung da sports hub ne na hairaga su paisa gi khudong cha da baduna amadi passport sabagi adugumba hainabi koi gi players sing da lehau da baduna ekoi ngasi player ahum mama koi miss tawi adu masi yamna laibak thibani aduga koina ngasi government su ekoi gi lengak na su ekoi gi sugumba players sing Manipur gi yokhana bai damakta tongan tongan hiram trade sing da lariba especially veteran sing gi oina players sing yokhapa da mateng pangbina ba senthok khara ekoi gi players sing sum chatpa matamda sen sing mateng oijana ba policy program ama sembi ba pame na thamjaningi Manipur Veteran Cricket Association sinduna 33 suba veteran cricket tournament ngasi Langthawal Public Ground da hongdokrai Team Nifa na saruk yariba tournament asi numit 13 ni chupna chathani hari Hojing ngasi yung Manipur da phone kiba Manipuri pause sing asige maru pausing puni minase Lamjingba Times Citizenship Amendment Bill Union Cabinet na CAB ayaw pirakre Parliament puthok lagani CAB pass tawduna wafam thamlamle miyam namai kupnaum singnalai si manpack Center na thokpa ama tawkhigadra haibu singnabalai o ibobi UNC na Naga MLA sing Manipur Assembly mi pham yawdana bakhangan khre Manipur Nagaland lamkhai wathok yenari bamfam sing Nagaland gini ministerial team khongjang hen kansil lagani Sunin Karam Thajuro piak nei hadna tumina le thokpham thokte MPP Sangai Express
Home Minister Amit Shah unakre kupna yengsinba mathau tari manpack Union Cabinet na ayaba pikre wa tanarami haiba yanaba kaukhiba mifamni o ibobi CAB gi mayokta leigani MPP kokomi December 10 gi mamangda mifam ko accident da nupi ama sire mioi ohum shock le pokna fam Union Cabinet na CAB ayaba pikre parliament ta puthok lagani Union Cabinet ki waref nation na yaning da phongdokre ona taina film da lak labadi khongjang sangsin naba miyam section na lebiu man pack ai khoi ga tanra mi haiba unabani o ibobi Manipur ki nat sankirtan numit pangthokre Manipur ki cultural heritage ki damak sauk thokse asaba guarantee si naraga lupa lakh humfutaruk ni singkul kaithok naba honarambagi CBI na chijin ba hokre sana leiba citizenship amendment bin Union Cabinet na ayaba pikre mathang sayol da parliament puthok lagani Manipur da ILP naung hingat hanawa cabinet na khanakre CAB kaidong da sogaloi tanarami haiba unabani Congress Naharol gi thauda Home Minister nadi CAB na Manipur soloi hairakle haidok ki wafam ngak na chatpra haiba miyam na mikup na hum singna leiminasi manpack Union Cabinet na CAB parliament puthok na ba ayaba pikre aina yada ba lok kubi hidak thok pusin toba network ama Thawan police na thugai kre CM na awawa phongdorokle Amit Shah gi ngarangi khu na dudi unadaba yadaba gi unaba mali thabak na ama torokada chingnei Congress Isel Express tangai fadrabadi miyam na hen akan makhongjang gi namak sem sadon leibiu manpack all political party ki mius sing manpack na Amit Shah ga unakre Manipur gi elo mi sing soktana ba tawgani Amit Shah PM Modi amadi Japan Prime Minister imphal da lakadori Huyen Lanpao Union Cabinet na CAB ayawa pikre mathang jayolda bill asi parliament fifam da puthok na ba sem sakre Union Home Minister da CAB chatna ba yaroi haina taksin kre manpack MCS CC man exam lisingani taratruk satna hankhidabagi MCS MPS MSS MDC kayagi appointment order ka khibi matangda wafam kaya phongdok narakni Irei Park all political party amadi stakeholders sing tanarami hairaga makhoina thokpa ama tarokadra haibagi nungnang mapo ibobi CAB chatna ba sungya yaroi haiduna manpack na taksin kre Manipur sokhandana ba mechanism puthokani Amit Shah CBI gi mayokta Assam da khongum sangsin ba hokre Aroi bada maroi pom kana phangbigani Manipur da sahi kya gi mamangdage laloba singna satharakpa thabak thoram kya na lamdam asigi senmilon khangnatana sakhot khongthang da thintahan bani haina Manipur gi governor Dr. Nazma Heptullah na maral sikre UN Sina Sinduna Nagata Basingi District Marida Rally Chanaba Amadi Akanave Assembly Mifam da Naga MLA Sing Saru Yadana Bawarik Lokre Amit Shah na Manipur da CAB na Sokaloi Haina Thajaba Pirak Nabasu Billasi Pass Oganaba Kongjang Sangsing Gani Haina CPI Manipur State Council Gi Assistant Secretary M. Joykumar Luanga Haikrai Kudingna lebak lehau kan bahai besi tau khadraba thodang amani haina Agriculture Commissioner M Joyna phongdokre amasung lamjingba group na sinduna ngasi Classic Hotel da ahanba annual Women Employee Meet 2018 pangthokre Hojiko ina di matang sida Manipuri Paulo Times of Manipur gi Manipuri Pau yang biru basing bawa mukada kurum jari.